Lakhipuronline puthokchaba April gi tang 19 thangje numit ki Khomjinba Pao tabirasi ahanbada maruoiba Pao Khongjom numit na lakpada athoba singi maphamda haikat lekat tamlasi haina amsugi maige dagi phongdorakli Modutila thodokta awa chaitheng nanglibi mahaki damak interim relief phangnabagi thabak makha chataba hokre Friendly Environment Warriors Jiribam Amadi Jiribam Forest Division Sindana Art Day Pangthokre Ani Suba Gurumayim Brindarani Memorial Open Football Tournament UJB FC Markulin Final da Khongthangjinkhre Amasung Coronavirus na China gi Shanghai da sibagi masing 63 sukre lockdown gi matam makhata na sangdokhankhre Hojik mapungoiba Pao tabirasi Khongjom numit ka mari lainana amsu gi thomi singna Udharbon Pangram Airport Road ta leiba Pauna Brajabasi gi statue da social service tawkhre ngasi April gi tang 19 numit asida miyamna laktuna Khongjom de gi lanphamda thawai kat khraba athoba singda ikai khomnaba uttuna haikat leikat tamlasi haina amsuna lebak miyamda appeal tawrakli loinana statue asi ningthijena masek mangal thokna leinaba anakpada leiriba miyam club na chingba singna ahenba binyang changbinaba ningsinglakde statue asi thamnanaba honabada amsu emsu UCM mairapabi amadi pauna ningsing lupki achoba thodang leiki athoba singi mitam kaya lamdamasigi mafam kaya da thamnanaba ngasi su amsuna kanna honajari leibak miyamna sumateng pangbiu haina phongdorakli Compensation under Assam Victim Compensation Scheme Lising Anikatrani Thogi Matungina Social Worker Sana Lembi Debi Luching Makhada Justice Demand Committee for Modhutila Rape Victim Ki Coordinator Mutum Gunadhon Nongin NGO Ki General Secretary Sarat Laisram Amasung Nongin Amadi JMRB Ki Treasurer Oiribi Pratima Debi Galunana Victim Ki Mama Amasung Victim Suyauna Matam Kuina dagi pending oiduna lakiba interim relief ki damak Secretary District Legal Services Authority Silchar Kasarda ayet apan amata yaudana yamna marik chumna office asigi guideline matungina process haukre haina loop ki treasurer Pratima Debina phongdoragli Art de gamari lenana Friendly Environmental Warriors Jiribam Amadi Jiribam Forest Division na sinduna Invest in Our Planet haiba thimda ngarang Jiribam gi sorok atingbi khunok da leiba Panjal Playground amadi Babupara da leiba BOC da uchara thaduna Art Day gi thoram pangthokre thoram asida Jiribam gi DC W Malem ganba chenglei IAS DFO Rajesh Dared IFS SDPO Chamna Anal IMPS JDO ki President N Sadananda Meitei MSF District Committee ki President A Ratan Singh Panjal Club ki Luchingba Singh amadi few gi member Singh yauna uchara Singh thaki loinana limna uchara su yenthoki yankheni toi suba art day gi thoram pangthokpaga mari lenana few gi lifetime president Romeo Moirang themna haikibada nongma gi honglakliba malem gi mawong asida kharadang oirabasu aikhoi miyoibana malem asibu mahausa gi khal kahendana thamlasi aikhoi gi akoibada leiriba environment asibu ngak senduna thamlasi haiba wafam phongdorakhi DC Jiribam W Malingan ba chengleina haikibada Prithvi gi mafam khudingda art day gi thorom pangthokpagum Jiribam district tasu thorom ase pangthokli aikhoi amata oina punna protection piduna aikhoi gi environment asibu kansi loinana pollution thoktanaba aikhoi uchara thasi haiba wafam phongdokhi DFO Jiribam Rajesh Dered IFS na haikibada World Art Day asi maroina akoibe gi pibam ngakpa amadi miyamda climate change ki matangda khanganba sini hairaduna few na silliba thorom asibu thagatpa phongdokhi Hilgard GP gi Pradhan Somarendra Singh na haikibada environment asi kananabagi damak uchara sing asi thajabani Jiribam da leiriba praja miyamna isa na ngamjaba uchara sing thaduna environment asi kansi loinana Jiribam da leiriba sa uchik singbusu yokhatuna kannana bahonasi haina phongdokhe hajaning badi prithvi asi nongma gi ahombo kya lagle
adagi tongan ba akhoi u kakhat pa adagi mai tha ba mayam sina oraga prithibi gi magi mahosagi phibam ado lektabna maram oraga akhoi climatic change lakpa adagi tongan ba weather change lakpa mayam sina maram oraga environment se jamna sokchalakpa ado masi puna masi kandabai damakta akhoina masi nga thorong damakta akhoi thawna se maroina pangthok sabam Earth Day si akhoi prithibi gi adoba phamsingda celebrate tobugumna akhoi Jiribam district su ngasi keno to celebrate ori asi ki se koi environment se kanchi environment ki awareness koi gi uwa sing mai sing adagi koi da keno matam pollution sing koi poliba sing asi koi humna keno to si aware oi si adagi apun moina koi environment kanchi haibagi keno ni aduna one is to plant more trees and protect more trees. Second most important thing is to protect the wildlife, because wildlife is one of the important parts of our environment. Third thing is maximum use recycling material. For example, this paper, if you use more recycling papers, it helps to protect or to save the more trees. And last but one of the most important thing is that avoid use of plastic, because plastic is one of the most dangerous to our mother planet, that is Earth. Thank you. Location house ka pulla kai koigi asidegi koigi environment asi kandawi adi hebagi thodanga loinana ai koina asidegi koigi lekai da usa thaba hojari aduna mutung tabadu su ai koigi ai baji pc am su jiri bangi miamna khudi mana isa na usara amani tang su thaduna ai koigi environment si kansi ai haijeningi aduga loinana ai koigi dai bai koigi jiri bang sida koigi sau sing na sing musi ai koina yokhalla koi kanna bhona minasi haibasi ai mayam haijara Paugi marak thana atenba break ama yausang amadi sajibu thagi harau kumai marak asida nungairaba paujal ama puduna lakjari lamdam asida yan hanba oina yumda tangai phadana changba potlamsing adongi yum phawba thinjarakpagi khudongchaba pizari kaithelgi mamalda phanglagadaba pochai singasi kari no haibadu aikhoigi website da changlaga yengbiu ngasimak order tobiu aikhoigi website www.dukandar.com ahanbagi oina akaknaba mafam kharada home delivery gi khudongchaba pizari akupa marol gi damak mobile number 7896677707 da pau phaunabiu Kasar gi Singirbon High School gi sanabungda April gi tang ani dagi chatharakliba ani suba Gurumayum Brindarani Memorial Open Football Tournament ki ngarang sanakiba ahanba semi final gi match da UJB FC Markulinna Landroll FC Markulin bu Panjal Mari ahum da maithiba piduna UJB FC Markulin final da khong thangjinba ahanba team oire ngasi tournament asigi ani suba semi final gi match da SFA Singirbon amadi Mission FC Kamranga sanaragani Coronavirus na China gi Shanghai da sibagi masing 53 sukre lockdown gi matam makhata na sangtokan kre nauna Shanghai da coronavirus na sibami gi masing 38 suki bagalena na leibak asida sibagi masing khanghen hengat kre haukiba sagol sen numita laichada sina miyoi lisingani chamaga 38 nauna positive oibe thengna ki panba yai chahi asigi March tha dagi hauraga leibak asida laichada sina naba mi gi masing lakh mari lising nifu humdoi ga changma sukre nakal amarom da Delhi da covid na naba mi gi masing khanghen hengalakpa ga loinana Delhi laingak na ngarang irai numit gi hauduna miyam tinba mafam da mask season ataba miyoi sing lupa changma fine tawrogani haikre Aroibada maruiba pau amukhanna Khongjom nimidna lakpada athoba singi mafamda haikat lekat tamlasi haina amsugi maigi tagi phongdorakli Modhutila thodokta awa chaitheng nanglibi mahaki damak interim relief phangnabagi thabak makha chathaba hokre
Friendly Environment Warriors Jiribam amadi Jiribam Forest Division na sinduna Art Day pangthokre. Anisuba Gurumayum Brindarani Memorial Open Football Tournament ta UJB FC Markulin Final da khongthangjinkre. Amasung Coronavirus na China gi Shanghai da sibagi masing 53 sukre. Lockdown gi matam makhata na sangdokhankre. Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare.